Manipur gi apun bagi saktam thugai na bahot na ba micham miyam gi yum mai thaba madi mihat mi pun sing tawbada luchingba oikiba KUKI MLA tara gi mathakta chanaba IPC gi section sing panduna logi oi bethabak laukhat hannaba thuba matamda PIL ama court da tharagani haina ex minister BIJOY KOIJAM na phongdokre wafam ase ex minister asigi mayumda pangthokhiba paugi mifam amada mahak na haikibane paumi singa unaba aduda BIJOY na makha taraduna chahi asigi May 3 dagi hauduna Tokluba Kanglup ki irang asi KUKI singna pre-plan tauraga chatharakpa lan amani haiba asi May 3 gi mamangda Imphal da laiba KUKI furup ki lainga ki employee singna mangjongna suti lauramba sina mayek sengna takli haike loina na irang asi narco terrorist singe khud yauduna chatharakpa ni haiba asi India gi Union Home Minister yauna tongan ba Union Minister singna Fongdok krabasu ngasi fawba makhoi gi mathakta action namata laudri haibo wafam thamladuna BIJOY na Central Force singna sigumba KUKI narco terrorist singa sigi mathakta action lawbagi mahutta makhoi da oina saugatpagi mami ama jamna chauna tari maram asina lana sigi warushilama purakpada center gi luchingba singna thamoi shengna thabak tawba mathau tai haina fongdokhe loina na tongan expert singna public platform da wangang ba amadi lairik ibada mari makhong ningthina khangdana panghai da haiba amadi pang ida ibagi thabak asisu lepiyu haiba appeal tawraduna ex minister asina makhatana makhoina pi khiba aranba data sing aduna maram oiraga Manipur gi puwari da maring marang ba amadi yeknabadda khudong chaba piba oina thokhigani haikhe Bharat Sarkar gi Union Minister Oiriba Action Affairs Minister Shankar Nasahai Gramadudi Horiba Laloksi Manipur Khaki Sin KUKI Jo terrorist khak natana mapandagi khulai paiba narco terrorist yaure habasi confirm tawre haidana tongan ba khoigi platform da high khrabani honorable khoigi Minister Home Affairs su masi pan khrabani madu webe taragadi husi akhoini khanari basi kanagano maitei khakta khanari bra natra government inda government ka khanari bra masi khoi mun kharbam thoi